Manipur state asida lairiba maru oina tampaki lamda lairiba ichile nausingna question ama he hange bako singi mafam singdadi action tawba ngamdabra sing dadi kari gi tiar gi askatri bano sing dadi irang asi control tawba ngamdri basi kari gi noina tampaki lamda lairiba ichile nausingna gyan tabi gidaba amana bikraba Manipur state asida lairiba tampaki lamda lairiba miyosing Eikhoi tampak haktadani tiar gya any action kuding matawba yai loina singi lamdadi hairiba singado tawba ngamde pikraba state asida paliba sakti leiraba political party oigera any sakti leiba ama oigera oiningbu oisnaba action tawba ngamoi ko India sarkar gi power laigraba India sarkar gi power yamna lai hairiba Assam Rifle Army BSF Fera Commando hairiba sing asina pawba singi mafam singi area singi lamdamdadi action tawba ngamde ko kaigumba action adu tawruagadi mathang next day natragana after some hours ki matungda action adugi reaction la ku matamda sor honba nungai roi For example da Eikhoina lambi da gari ma thaucheba singi lambi singi area sing da gari ama yam tapna slow motion da dum thauche gari se aduga high speed da lakpa singi sili daw sing amana slow motion da laiba gari adu da thoma se adu phawbada slow motion da laiba gari to aduna landoi ni ko maram kari gino khangbra maram di schedule tribe ki quota da laiba lambi adugi left oigera right oigera any madugi rule break tawgera darka laite thawningba jaga amada thawba yai karigumba slow motion da laiba gari aduda high speed da laiba gari aduna thomaga so high speed da laiba gari aduna sungsoi maksoi dana sumgane ba sumdraga di santruk iroi mari ok ohom ko katapa gari gi ate akai kai patoi patau patau adu sunang na safety crow center kate village strip ki manakta pukuni oh no setul tribe ki kota ta lai pai koi ti thawdeng pasaga ta thau pa ya ne singki area ta hari ti madu de action taw kadra na ki bedagi ko koi taw atani loi haina ri natra lemon parang kui aduga maru oiba poina mana yumthong khudingi thakna ba ising phanghan-gani hai kraba matung toti gi pipe kaya phumlabasu ayamba yumthong singda thakna ba ising phanghan-de na praja singna warauram bato madu warauroganu Prime Minister PM Modi la amaga numinini leptabi nong chuiko hairiba nonggi singa do thakpa yadabra adu thakchan biro